Chukiba nong na maram oiraga turel torban kaiba amadi ising pathokpadagi thokkiba ising ichauna mioi lakh ama lising humpuga taruklom sokhale hairi Department of Relief and Disaster Management ki matung inna ising ichau asina state asigi laikai amadi khul chatret supna mangarom chaitheng piri ngarang fawbada ichau asina yum lising kuntraga mangaga Chahum nifuga nithoi yauna maruoiba infrastructure humpuga nithoi amang ata thokle loinana lawfam hectare chamaga taraga manga hena isingna thumjinkhre ichau asida mioi ama laikhidabaga loinana mioi mari asok apan nangki sasan humbudra mari rom siki hairi ngarang khaktada mioi chamaga marfu rescue tauki hairi ising thumjinkhibadagi laifam laitaba sing tongan ba mafam singda hangba relief camp Humbudra Nipanda Changjafam Piri Loinana Miyamgi Ana Layeng Yaurakpa Matamda Medical Gi Oiba Mateng Pinaba Medical Relief Camp Manga Hangdokli Hauzik Fawada Nong Chubana Maram Oiraga National Highway Shing Amati Chingi District Singda Punna Ching Ningkaibegi Thaudok Chamaga Nifuga Mapan Rom Thokre Hairi Amaromda Ising Tumsin Kraba Mafam Singda NDRF Army Navy SDRF State Force Fire Service na Rescue Operation Chathari Loinana Chana Thaknabagi Potlam Tindok Tinjin Gi Thabakta Mateng Pangli Hairi